ꯗ TJJ Story Collection YouTube channel asigi maikaidagi waribu tabiriba punamaku tarana okchari ayibina wari asi ibirakpada kanagumba amataga mari leinajade ayibigi wakhalna sagatcharaga ibirakpani mayam punamak taminarasi Kadorge tumilerdi sir akhoi babada phone amada tawhige sir na thinbire ena haikige hoi hoi hello baba ai sir ga lakminarge lawla ano da mayo sorry sir sir bu thabak lehobro yumda leiteda ado nangna da kawbudo kasu kaidi adum kawo da adudi coffee amawantang thakise yabro sir kaidi thawse asumna cafe amada changlaga coffee thakna lifestyle da kainomta kadorge tagi maga babaga loimak leiriba natro leiriye inaw nupa amasu le maasu college losilak tawre tagi khangnajaba leibro wahangdu tabada mayoldo tumina leikre aduga tapna khumlaklame leiteda ado nangide daga manare egisu leitiye ado haye thabak loraga ngha koiruse yagadro da na haibabu kaygi yaroidoino ado da garido ngata khamo kadorge babaga imaga chanaba nga lege yarani da leirani reasoning do na tawbane asumna bazar changduna nga leiriba matung laishna do mayumda thinbiramle aduga mayordo mayumda halakle tanjadu da laijaki phone laklamne da kadorge mo waga wabasida mata puthage ba second amatang warisu ayo wari sabase yam warabo iphone thamlage mayon phone thamkre aduga laijana ta mayon se yam khongli kai nungai tab leiba jano kadorage mo muru amuk soliduna nanaw handak marakse nang kai nomi taw tawi ko nasa nungai trabo natraga mayon na kai harakpagino che ta mayon se yam khongli hanaga yam manaraktre aingonda kai nungai tab leiba jano nangi wakhalna oiramniye khambal chawbi aigi naunu shibi che hagi nate aigi se serious ne farese nang maga muktang unaraga ne wari do phachana sanaro che unasi yadeba thabak chilge dum haile thabak pudi chilamniye ado sangba kanda hajarakani kadorage ado nanaw nang wakhaldo yam khajinnanuko lao tumna batawrase ayuki pung mapal tarakle mayol office chatnaba loishelli ima ai chak sararoi tiduranuko karigino ne ibungo thabak khara yame ngasidi horeal ada kairino ma dum charage ngasigidi ai chalukhige ima office yawbaga laishnana da sorry sir file somda laishnagi wado tabada staff singduna class se wangkhatnarame ko yai kaugadabani as pelabani edi ngai hak leiraba matung thabak su loire chalasira nga koiruse hoida chalase asumna makhoi chatminakre somdana laijagi mamado khanghodana hinkholda wantharaklamni ibema taribo noibo namase kainom tawkhre me ima kaidore habana baba nanaw ima se kainom tawkhre che ima kaidore habano ima je ai auto farukhige asumna laijana auto faraga mamabu hospital da pukhatkirammi nanaw nang mayolda phone amta tawdana ma mayumda su halamkhira laijana phone tawi ring su chati phone di paikhalaktre message oina thai da wa amta haige phone amta pairo ngahak lero matung mayonda phone paikhalakle kadorage da Laishnana da kanano
ꯂꯥꯏꯖꯅ ꯂꯥꯏꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯦ, ꯗꯥ ꯀꯧꯔꯛꯄꯗꯨꯁꯨ ꯇꯥꯔꯦ꯫ ꯂꯥꯏꯖꯅ: ꯀꯅꯥꯒ ꯂꯩꯔꯤꯅꯣ? ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏꯅ? ꯀꯩ ꯂꯩꯒꯦ ꯐꯣꯟ ꯇꯧꯔꯛꯄꯕꯣ? ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯍꯥꯟꯅ ꯄꯤꯔꯝꯃꯣ, ꯀꯅꯥꯅꯣ ꯗꯥ ꯀꯧꯔꯛꯂꯤꯗꯣ ꯅꯨꯄꯤꯗꯣ? ꯂꯥꯏꯁꯅꯥꯗꯨꯅ ꯃꯌꯣꯜꯗ: ꯀꯅꯥꯒꯤ ꯐꯣꯟꯅꯣ? ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯦ ꯍꯥꯏꯕꯗꯣ ꯂꯥꯏꯖꯗꯤ ꯇꯥꯔꯦ꯫ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯂꯥꯏꯁꯅꯥꯅ ꯃꯌꯣꯜꯗꯒꯤ ꯐꯣꯟꯗꯣ ꯃꯨꯜꯂꯒ: ꯍꯜꯂꯣ, ꯗꯥ ꯃꯌꯣꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯜꯅꯦ ꯍꯥꯏ, ꯑꯩ ꯅꯣꯏ ꯅꯅꯝꯃꯅꯦ꯫ ꯂꯥꯏꯖ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯏꯅꯝꯃ, ꯗꯥ ꯃꯌꯣꯜꯗ ꯐꯣꯟ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯑꯣ꯫ ꯍꯜꯂꯣ꯫ ꯑꯩ ꯗꯥꯗ ꯌꯥꯝ ꯊꯥꯖꯕ ꯊꯝꯂꯨꯕꯅꯦ꯫ ꯗꯥꯅ ꯉꯍꯥꯟꯈꯩ ꯊꯕꯛ ꯆꯤꯟꯕꯒꯤ ꯃꯔꯝꯗꯤ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯣꯏꯔꯝꯂꯦ꯫ ꯅꯪꯅ ꯁꯤꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯀꯩ ꯃꯔꯝꯒꯤꯅꯣ? ꯑꯩꯁꯦ ꯄꯥꯈꯪꯅꯦ꯫ ꯆꯨꯝꯃꯦ, ꯑꯩ ꯀꯩꯁꯨ ꯑꯣꯏꯗꯦ꯫ ꯃꯇꯝꯒꯤ ꯑꯏꯪ ꯑꯁꯥ ꯑꯣꯟꯕꯒꯨꯝ ꯗꯥꯒꯤ ꯄꯨꯟꯁꯤꯁꯨ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯅꯦ꯫ ꯑꯩ ꯏꯃꯥꯗꯣ ꯋꯥꯟꯊꯔꯛꯄꯗꯒꯤ ꯗꯥꯛꯇꯔꯗ ꯄꯨꯈꯠꯄꯅꯦ꯫ ꯑꯗꯨꯗ ꯗꯥ ꯃꯌꯣꯜꯗ ꯉꯥꯛꯇ ꯂꯥꯛꯄꯤꯒꯦꯔꯥ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦ꯫ ꯑꯩ ꯐꯔꯛ ꯇꯥꯔꯅꯤ ꯍꯧꯖꯤꯛꯀꯤꯗꯤ, ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯀꯦ꯫ ꯌꯥꯔꯅꯤꯗ, ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯆꯤꯜꯂꯕꯅꯤꯅ ꯐꯔꯛ ꯇꯥꯔꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ꯫ ꯗꯥꯛꯇꯔ ꯂꯥꯛꯑꯦ, 이마ꯗꯣ ꯌꯦꯡꯕ ꯍꯧꯔꯕꯅꯦ꯫ ꯂꯥꯛꯑꯣ, 이마ꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯁꯦ꯫ ꯍꯣꯏ ꯆꯦ꯫ ꯃꯆꯤꯜ ꯃꯅꯥꯎꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯗꯥꯛꯇꯔꯁꯨ ꯂꯩꯔꯝꯂꯦ꯫ ꯗꯥꯛꯇꯔ, ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤꯌꯦ, ꯆꯪꯕꯤꯔꯛꯑꯣ꯫ 이마ꯁꯨ ꯄꯣꯊꯥꯔꯤꯌꯦ꯫ ꯍꯤꯗꯥꯛꯁꯨ ꯈꯔ ꯂꯩꯕꯤꯔꯣ꯫ ꯗꯥꯛꯇꯔ, 이마ꯁꯦ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯂꯩꯒꯗ꯭ꯔꯣ? ꯉꯁꯤꯒꯤꯗꯤ ꯂꯩꯕꯤꯔꯣ꯫ ꯍꯤꯗꯥꯛꯁꯤꯡꯁꯦ ꯀꯥꯞꯊꯣꯛꯂꯁꯤ ꯉꯁꯤ, ꯑꯗꯨꯒ ꯍꯌꯦꯡ ꯄꯣꯊꯥꯕꯤꯔꯣ꯫ ꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ꯭ꯔꯣ? 이ꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯈꯛꯇꯅꯦ꯫ ꯕꯕꯥꯕꯨꯗꯤ ꯌꯥꯎꯔꯛꯑꯦ꯫ ꯑꯣ, ꯁꯣꯝꯅ ꯏꯆꯦ ꯑꯣꯏꯗꯣꯏꯔꯥ? ꯁꯣꯝꯒꯤꯅ ꯏꯅꯥꯎꯁꯤꯅ ꯋꯥꯒ ꯑꯃꯇ ꯉꯥꯡꯗꯦ ꯉꯁꯥꯏꯗꯒꯤ ꯃꯥꯗꯤ꯫ ꯉꯥꯡꯅꯤꯡꯗꯕꯒꯤ? ꯅꯅꯥꯎ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯂꯟꯁꯦꯟꯕꯗꯤ ꯂꯥꯏꯖꯒꯤ ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯉꯥꯎꯈ꯭ꯔꯦ꯫ ꯁꯣꯝꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯒꯦ? ꯁꯤꯟꯊꯥꯉꯝꯕꯤ ꯀꯧꯋꯦ ꯗꯥꯛꯇꯔ꯫ ꯏꯅꯥꯎꯁꯤꯒꯤꯗꯤ? ꯏꯅꯥꯎꯒꯤꯅ ꯂꯥꯏꯖ ꯀꯧꯋꯦ ꯗꯥꯛꯇꯔ꯫ ꯂꯟꯁꯦꯟꯕ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯃꯨꯠ ꯑꯃ ꯁꯥꯒꯠꯂꯒ ꯇꯔꯪ ꯑꯃꯗ ꯇꯥꯎꯔꯝꯃꯤ꯫ ꯂꯥꯏꯖ ꯋꯤꯠꯁ ꯂꯟꯁꯦꯟꯕ꯫ ꯇꯟꯖꯥꯗꯨꯗ ꯁꯤꯟꯊꯥꯅ: ꯗꯥꯛꯇꯔ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯗꯣ ꯁꯤꯟꯊꯥ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯍꯤꯗꯥꯛꯁꯤꯡꯁꯦ ꯂꯩꯕꯤꯔꯣ, ꯑꯩ ꯐꯣꯟ ꯇꯧꯈ꯭ꯔꯒꯦ꯫ ꯐꯥꯔꯃꯥꯁꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅꯤ꯫ ꯍꯣꯏ ꯗꯥꯛꯇꯔ꯫ ꯃꯤꯐꯝꯒ ꯍꯣꯡꯅꯤꯡꯗꯦꯗ, ꯅꯪꯁꯦ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯍꯦꯛ ꯂꯩꯅꯤꯡꯉꯤꯗ꯫ ꯅꯅꯥꯎ, ꯅꯪ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯣ꯫ ꯆꯦꯆꯦ ꯍꯤꯗꯥꯛ ꯂꯩꯔꯨꯔꯒꯦ, ꯑꯗꯨꯒ ꯆꯦꯆꯦ ꯌꯨꯝꯗ ꯆꯠꯂꯨꯒꯦ꯫ ꯐꯤꯔꯣꯜ ꯈꯔꯁꯨ ꯄꯨꯔꯛꯀꯦꯀꯣ, ꯑꯗꯨꯒ ꯌꯨꯝꯁꯨ ꯁꯣ ꯂꯣꯜꯂꯝꯃꯒꯦ꯫ ꯍꯣꯏ ꯆꯦꯆꯦ, ꯆꯦꯆꯦ ꯆꯠꯄꯤꯔꯨꯔꯣ, ꯌꯨꯝꯗꯁꯨ ꯆꯠꯇꯣꯏꯅꯤꯅ ꯊꯦꯡꯈ꯭ꯔꯅꯤ꯫ ꯂꯥꯏꯖ, ꯅꯪꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯑꯗꯣ ꯏꯃꯥꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ, ꯄꯥꯈꯠꯈꯤꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯀꯩꯑꯕ? ꯅꯠꯇꯦꯗ, ꯍꯧꯖꯤꯛꯇꯤ ꯂꯥꯌꯦꯡꯕ ꯍꯧꯔꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯁꯤꯟꯊꯥꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯂꯝꯕꯤꯗ ꯊꯥꯗꯣꯏꯒ: ꯏꯆꯦ, ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯐꯣꯟꯁꯨ ꯇꯧꯕꯤꯔꯛꯇꯦ꯫ ꯊꯥꯗꯣꯏ, ꯁꯥꯎꯈꯤꯅꯣ, ꯈꯨꯗꯛꯇ ꯄꯨꯈꯠꯄꯗꯨꯗ ꯇꯧꯕꯅꯦ꯫ ꯑꯗꯣ ꯕꯕꯥꯒ ꯂꯥꯏꯖꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯕꯣ? ꯂꯩꯍꯧꯔꯦ꯫ ꯉꯁꯤꯗꯤ ꯂꯩꯔꯣ ꯍꯥꯏꯔꯦ ꯗꯥꯛꯇꯔꯅ꯫ ꯑꯗꯨꯒꯤ ꯆꯦꯆꯦ ꯐꯤꯔꯣꯜ ꯈꯔ ꯂꯧꯕ ꯂꯥꯛꯄꯅꯦ, ꯌꯨꯝꯁꯨ ꯁꯣ ꯂꯣꯜꯂꯝꯒꯦꯅ꯫ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗꯅꯣ? ꯖꯦꯅꯤꯝꯁꯇꯅꯦ꯫ ꯆꯦ, ꯑꯩꯁꯨ ꯖꯦꯅꯤꯝꯁꯇ ꯄꯨꯔꯤꯅꯦ ꯀꯩꯅꯣ꯫ ꯗꯥꯛꯇꯔ ꯀꯅꯥꯗ ꯌꯦꯡꯉꯤꯅꯣ? ꯏꯅꯥꯎ, ꯖꯦꯅꯤꯝꯁꯇ ꯄꯨꯕ꯭ꯔꯣ? ꯌꯥꯝ ꯐꯔꯦꯗ꯫ ꯗꯥꯛꯇꯔ ꯂꯟꯁꯦꯟꯕ ꯍꯥꯏꯌꯦ꯫ ꯆꯦ, ꯑꯗꯨꯒꯤ ꯗꯣꯛꯇꯔꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯏꯆꯦꯒ ꯆꯠꯃꯤꯟꯅꯔꯁꯦ꯫ ꯑꯩ ꯌꯨꯝꯗ ꯍꯥꯏꯔꯝꯈꯤꯒꯦ꯫ ꯆꯦꯁꯨ ꯂꯣꯏꯁꯤꯟꯒꯗꯕ ꯂꯣꯏꯁꯤꯜꯂꯝꯃꯣ, ꯑꯩ ꯌꯨꯝ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯏꯃꯥ ꯍꯣꯏꯗ ꯐꯖꯅ ꯍꯥꯏꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯆꯦ꯫
ꯂꯥꯏꯁꯅꯥꯗꯣ ꯃꯌꯣꯜꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯎꯔꯝꯃꯤ꯫ ꯗꯥ ꯃꯌꯣꯜꯅ ꯄꯨꯔꯒ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯎꯈꯤꯕꯗꯣ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯥꯒꯤꯁꯤꯕꯨ ꯆꯦꯜꯂꯛꯏꯕ ꯀꯥꯏꯗꯨꯔꯣ? ꯑꯁ, ꯁꯤꯒꯤ ꯋꯥꯁꯦ ꯂꯥꯏꯖꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯃꯥꯗꯤ? ꯏꯃꯥ, ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯦ꯫ ꯀꯣꯏꯔꯛꯂꯤꯔꯣ ꯏꯆꯥꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ꯫ ꯏꯃꯥ꯫ ꯑꯗꯨꯗ ꯃꯌꯣꯜꯅ, ꯏꯃꯥ, ꯀꯣꯏꯔꯛꯄ ꯅꯠꯇꯦ, ꯅꯃꯧ ꯑꯣꯏꯅꯕ ꯄꯣꯔꯛꯂꯕꯅꯦ꯫ ꯃꯌꯣꯜꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯇꯨꯡꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯟꯕꯅ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯏꯆꯦ ꯂꯥꯏꯖꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯉꯥꯡ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯣ꯫ ꯀꯅꯥꯅꯣ ꯂꯥꯏꯖ ꯍꯥꯏꯁꯤꯕꯣ? ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯏꯆꯥꯅ ꯄꯥꯝꯖꯗꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯏꯃꯥ ꯌꯥꯝ ꯍꯔꯥꯎꯔꯦ꯫ ꯑꯗꯣ ꯅꯄꯥꯁꯨ ꯆꯠꯊꯣꯛꯈꯤꯕꯅꯤ, ꯏꯃꯥ ꯑꯍꯜ ꯈꯔ ꯍꯥꯏꯔꯨꯈꯤꯒꯦꯀꯣ, ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯄꯒꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯉꯥꯟꯕ, ꯏꯆꯥ ꯉꯥ ꯑꯃꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯉꯝꯃꯣꯏ, ꯑꯩ ꯊꯕꯛ ꯂꯩ, ꯑꯩ ꯆꯠꯂꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ, ꯏꯕꯦꯝꯃ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯕꯨꯡꯉꯣ, ꯏꯃꯥ ꯃꯅꯤꯡꯒꯤ ꯅꯅꯦ ꯆꯥꯎꯕꯤꯗꯣ ꯀꯧꯔꯝꯒꯦꯀꯣ꯫ ꯀꯅꯥꯅꯣ ꯗꯥ ꯂꯥꯏꯖ ꯍꯥꯏꯁꯦ? ꯑꯁ, ꯇꯣꯛꯑꯁꯤꯕ, ꯁꯤ ꯋꯥꯁꯦ ꯌꯥꯝ ꯄꯟꯅꯤꯡꯕ꯭ꯔꯣ ꯑꯗꯨꯒꯤ ꯃꯤꯡꯗꯣ? ꯁꯣꯝꯗꯅ ꯁꯤꯟꯊꯥꯒ ꯊꯥꯗꯣꯏꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯂꯥꯏꯖ, ꯏꯃꯥ ꯄꯣꯊꯥꯔꯤꯕꯣ? ꯕꯕꯥꯗꯤ? ꯆꯦ, ꯕꯕꯥꯗꯣ ꯗꯥꯛꯇꯔ ꯎꯅꯕ ꯆꯠꯈꯤꯕꯅꯦ꯫ ꯑꯦ, ꯊꯥꯗꯣꯏ, ꯅꯪꯁꯨ ꯂꯥꯛꯏꯔꯣ? ꯑꯗꯣ ꯕꯕꯥ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯈꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯦ, ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯝꯃꯣ, ꯂꯥꯏꯖꯒ ꯑꯩꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯗꯥꯛꯇꯔ, ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯑꯦ, ꯊꯥꯗꯣꯏ, ꯂꯥꯛꯑꯕꯣ ꯅꯪ? ꯗꯥꯛꯇꯔ, ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯅꯦ ꯄꯦꯁꯦꯟꯁꯦ, ꯑꯗꯣ ꯏꯃꯥꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯁꯝꯅꯥꯗ ꯂꯤꯠꯂꯕꯅꯤ, BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯒꯗꯕꯗꯒꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗꯣꯛꯄ ꯇꯧꯔꯔꯣꯏ, ꯈꯔꯗꯤ ꯆꯦꯛꯁꯤꯟꯕ ꯇꯥꯔꯦ, ꯆꯥꯕ ꯊꯛꯄꯗꯁꯨ, ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝ ꯂꯩꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯆꯦꯛꯁꯤꯟꯖꯔꯒꯦ꯫ ꯑꯗꯣ ꯁꯤꯁꯇꯔ ꯊꯥꯗꯣꯏꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕ ꯂꯩꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯗꯣꯛꯇꯔ? ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯍꯧꯖꯤꯛꯇꯤ ꯗ꯭ꯌꯨꯇꯤ ꯃꯇꯝꯁꯨ ꯂꯣꯏꯔꯦ, ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯩ ꯍꯌꯦꯡ ꯂꯥꯛꯄꯗ ꯍꯥꯏꯔꯒꯦꯀꯣ꯫ ꯐꯅꯤ ꯗꯣꯛꯇꯔ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯊꯥꯗꯣꯏꯗ, ꯊꯥꯗꯣꯏ, ꯗꯥꯛꯇꯔꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩ ꯍꯥꯏꯁꯦ ꯀꯩ ꯑꯣꯏꯖꯥꯠꯅꯣ? ꯅꯠꯇꯦ, ꯏꯃꯥꯁꯦ ꯁꯦꯔꯤꯌꯁꯀ ꯑꯣꯏꯔ ꯖꯥꯠꯂꯣ? ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯏꯖꯥꯠꯔꯕ? ꯂꯥꯏꯖ, ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤꯕ ꯄꯨꯔꯥ ꯐꯤꯂꯝꯒꯤ ꯇꯥꯏꯞꯅꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ, ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯂꯦ꯫ ꯃꯃꯥꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯨꯊꯗꯣꯏꯅꯣꯅꯦ? ꯕꯕꯥ, ꯗꯥꯛꯇꯔ ꯔꯥꯎꯟ ꯂꯥꯛꯂꯒ ꯍꯥꯏꯔꯛꯀꯅꯤꯌꯦ꯫ ꯗꯥꯛꯇꯔꯗꯤ ꯂꯥꯛꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯔꯥꯎꯟ ꯂꯥꯛꯂꯦ꯫ ꯏꯃꯥ, ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯏꯕꯨꯡꯉꯣ, ꯗꯥꯛꯇꯔ, ꯈꯔ ꯅꯨꯡꯉꯥꯏꯔꯦ꯫ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨꯀꯣ ꯏꯃꯥ, ꯁꯤꯗꯒꯤꯗꯤ ꯅꯆꯥꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯊꯕꯛꯀ ꯂꯣꯏ ꯇꯧꯍꯜꯂꯨꯀꯣ꯫ ꯏꯆꯥ ꯑꯅꯤꯁꯤꯁꯨ ꯋꯥꯖꯔꯕꯅꯤꯅꯦ, ꯃꯄꯥꯒ ꯏꯃꯥꯒꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯇꯝꯒꯤ ꯆꯠꯅꯕꯤꯒ ꯑꯃꯠꯇ ꯌꯥꯎꯖꯗ꯭ꯔꯕꯅꯤ꯫ ꯏꯃꯥ, ꯌꯥꯔꯦꯕ, ꯇꯣꯛꯑꯣ, ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯈꯟꯖꯤꯟꯕꯒꯤꯅꯦ ꯏꯃꯥꯅ ꯋꯥꯟꯊꯔꯛꯏꯗꯣ꯫ ꯅꯅꯥꯎ, ꯌꯥꯔꯦꯁꯦ, ꯇꯨꯃꯤꯟ ꯂꯩꯔꯣ꯫ ꯉꯁꯤ ꯌꯨꯝ ꯍꯟꯕ ꯌꯥꯔꯅꯤ꯫ ꯊꯥꯗꯣꯏ, ꯅꯪ ꯆꯦ ꯆꯥꯡꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯣ, ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯔꯨꯝꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯊꯥꯗꯣꯏ, ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯛꯎꯀꯣ, ꯋꯥ ꯂꯣꯠꯄꯤ ꯇꯧꯅꯨꯀꯣ꯫ ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩ ꯗꯥꯛꯇꯔ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯗꯥꯛꯇꯔ, ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯊꯥꯗꯣꯏ, ꯆꯪꯉꯣ ꯆꯪꯉꯣ, ꯐꯝꯃꯣ꯫ ꯗꯥꯛꯇꯔ, ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ? ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯋꯥꯔꯤꯁꯦ꯫ ꯗꯥꯛꯇꯔ, ꯏꯃꯥꯒꯤ ꯃꯔꯝꯒꯤꯔꯣ? ꯆꯤꯡꯅꯗꯕꯤꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯗꯥꯛꯇꯔ꯫ ꯏꯃꯥꯒꯤ ꯃꯔꯝ ꯅꯠꯇꯦ ꯊꯥꯗꯣꯏ꯫ ꯗꯥꯛꯇꯔ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯑꯗꯣ ꯗꯥꯛꯇꯔꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯑꯩꯗꯤ ꯀꯥꯏꯈ꯭ꯔꯦꯗ ꯍꯥꯏꯗꯣꯔꯤꯕ ꯋꯥꯔꯤꯁꯦ ꯅꯉꯣꯟꯗ꯫ ꯁꯦ ꯐꯔꯦ, ꯑꯩ ꯍꯥꯏꯔꯒꯦ, ꯄꯦꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗꯣ꯫ ꯃꯆꯥꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯗꯥꯛꯇꯔ? ꯃꯤꯠꯆꯥꯟꯅꯔꯨꯔꯦꯅꯦ, ꯑꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯗꯥꯛꯇꯔ, ꯆꯦ ꯁꯤꯟꯊꯥꯔꯣ? ꯅꯠꯇꯦ, ꯑꯃꯗꯣ꯫ ꯑꯗꯨꯗꯤ ꯂꯥꯏꯖ? ꯊꯥꯗꯣꯏ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯐꯔꯦ, ꯑꯩ ꯍꯣꯏ ꯍꯦꯛꯇ ꯍꯥꯏꯔꯒꯦ,
ꯃꯗꯨꯒꯤ ꯃꯌꯣꯜ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯎꯁꯤꯠꯇꯕꯅꯦꯕ ꯃꯥꯒꯤ ꯃꯃꯥꯡꯗꯅꯦ ꯃꯉꯣꯟꯗꯒꯤ ꯇꯥꯗꯕ ꯑꯩꯈꯣꯏ ꯗꯥꯛꯇꯔꯁꯦ ꯈꯪꯅꯍꯜꯂꯒꯦ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯅꯠꯇꯦ ꯃꯥꯒ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯣ ꯗꯥꯛꯇꯔ ꯂꯩꯇꯕꯅꯦ ꯑꯩ ꯂꯥꯏꯖꯗ ꯍꯥꯏꯒꯦ ꯗꯥꯛꯇꯔ ꯂꯥꯏꯖꯁꯦ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯦ ꯗꯥꯛꯇꯔꯅ ꯇꯁꯦꯡꯅ ꯂꯥꯏꯖꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯂꯥꯏꯖꯗ ꯌꯥꯅꯕ ꯍꯥꯏꯒꯦ ꯃꯥ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯥꯗꯣꯏ ꯑꯩ ꯏꯀꯥꯏꯅ ꯍꯥꯏꯔꯤꯅꯦ ꯅꯣꯡꯃ ꯀꯩꯅꯣꯝꯃ ꯆꯥꯔꯁꯦ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯣ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯃꯔꯝꯗꯁꯨ ꯍꯪꯕ ꯌꯥꯏꯗꯅ ꯌꯥꯏꯌꯦ ꯗꯥꯛꯇꯔ ꯄꯤꯖꯔꯝꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯣꯏꯔꯒ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯊꯥꯗꯣꯏ ꯗꯥꯛꯇꯔꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯗꯨꯒ ꯅꯪꯅ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗꯨꯅ ꯀꯩꯒꯤ ꯍꯣꯏ ꯏꯕꯦꯝꯃ ꯀꯩꯁꯨ ꯍꯥꯏꯔꯛꯇꯤꯌꯦ ꯗꯥꯛꯇꯔꯅ ꯏꯃꯥꯁꯦ ꯃꯁꯥ ꯌꯥꯝ ꯐꯔꯦ ꯀꯩꯁꯨ ꯇꯧꯔꯔꯣই ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯒ ꯅꯪꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯅꯠꯇꯦ ꯗꯥꯛꯇꯔꯗꯨꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯅꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯥꯕ ꯍꯩꯃꯥ ꯂꯥꯏꯖꯥ ꯅꯪꯕꯨ ꯃꯤ ꯇꯥꯅꯤꯃꯤ ꯅꯪ ꯀꯥꯔꯟ ꯌꯥꯝ ꯇꯥꯔꯛꯀꯅꯨꯀꯣ ꯀꯩꯗꯧꯅꯔꯒꯦ ꯅꯕꯥꯅꯤꯕꯨ ꯑꯃꯨꯛ ꯌꯨꯝ ꯅꯠꯇꯦꯀꯣ ꯃꯐꯝꯁꯦ ꯍꯣꯁꯄꯤꯇꯥꯜꯅꯦ ꯐꯤꯔꯣꯜ ꯍꯥꯞꯄꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯦ ꯏꯄꯥ ꯒꯥꯔꯤ ꯐꯥꯔꯝꯃꯦ ꯅꯣꯏꯕꯨ ꯆꯠꯅꯕ ꯇꯧꯔꯁꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯗ ꯂꯥꯏꯖꯅ ꯃꯌꯣꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯈꯔ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯆꯪꯈꯤꯕꯗꯨ ꯎꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯗꯥ ꯃꯌꯣꯜ ꯍꯣꯏꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯅꯨꯄꯥ ꯆꯪꯂꯤꯁꯤꯕꯣ ꯊꯥꯗꯣꯏꯅ ꯈꯜꯂꯤ ꯑꯣ ꯉꯔꯥꯡ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯅꯨꯄꯤꯗꯣ ꯆꯦꯟꯕ ꯑꯣꯏꯔꯝꯂꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯂꯁꯤ ꯑꯗꯨꯒ ꯏꯄꯥ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦꯀꯣ ꯌꯨꯝ ꯌꯧꯔꯦ ꯃꯄꯥꯗꯣ ꯃꯌꯣꯜ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯅꯣꯏꯕꯨ ꯀꯅꯥ ꯂꯩꯒꯦ ꯇꯥꯗ ꯂꯥꯛꯄꯤꯔꯝꯃꯤ ꯆꯪꯕꯤꯔꯛꯑꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅ ꯂꯥꯛꯏꯅꯤꯅꯦ ꯑꯩꯁꯨ ꯗꯥꯛꯇꯔꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯇꯥꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯍꯥꯏꯁꯤꯕꯣ ꯅꯇꯩꯃꯗꯣ ꯉꯔꯥꯡ ꯏꯪꯈꯣꯜꯗ ꯂꯩꯔꯤꯉꯩꯗ ꯋꯥꯟꯊꯔꯛꯄꯗꯒꯤ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦ ꯉꯔꯥꯡꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯁꯥꯗꯣ ꯈꯔ ꯐꯔꯦ ꯄꯨꯊꯔꯛꯑꯦ ꯑꯗꯨꯗꯅꯦ ꯍꯜꯂꯛꯄꯗ ꯏꯅꯥꯎꯍꯣꯏꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯈꯔ ꯆꯪꯈꯤꯕ ꯎꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯇꯥꯗ ꯏꯆꯥ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦꯅꯦ ꯀꯔꯝꯕꯅꯣꯅꯦ ꯑꯍꯜꯗꯨꯅꯦ ꯇꯥꯗ ꯍꯟꯗꯛ ꯊꯕꯛ ꯈꯜꯂꯛꯄꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣꯅꯦ ꯇꯥꯗ ꯏꯝꯐꯥꯜꯗꯒꯤꯅꯤ ꯃꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯦ ꯍꯥꯏ ꯅꯨꯄꯤ ꯃꯌꯨꯝꯗꯨꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏ ꯐꯔꯦ ꯂꯨꯍꯣꯡꯕꯒꯤ ꯑꯃꯨꯛ ꯊꯕꯛ ꯍꯧꯕ ꯇꯥꯔꯦꯅꯦ ꯍꯣꯏ ꯇꯥꯗ ꯍꯣꯏꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯇꯥꯔꯦ ꯅꯅꯥꯎꯒꯤꯗꯤ ꯇꯥꯗ ꯍꯣꯏꯅ ꯇꯧꯕꯤꯗ꯭ꯔꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ ꯍꯣꯏ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯍꯣꯔꯦꯟ ꯊꯤꯟꯕ ꯇꯥꯔꯦ ꯍꯣꯏ ꯇꯥꯗ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯛꯍꯟꯒꯗꯕꯁꯨ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯇꯥꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯏꯆꯥꯁꯤꯡꯗꯨꯅ ꯂꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯇꯥꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯥꯏꯖꯒꯤ ꯃꯄꯥꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯗ ꯁꯤꯟꯊꯥꯅ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯍꯥꯏꯒꯦ ꯃꯌꯣꯜ ꯍꯣꯏꯒꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯌꯣꯜꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯅꯦ ꯏꯝꯐꯥꯜꯗꯒꯤꯅꯦ ꯍꯥꯏ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯦꯌꯦ